Leikhidraba Nganthoigi Asiba mayumda chatuna MP Dr. Bimol Akoijamna imung manunggi awabada saruk yakre. Nahal Air India B787 aircraft flight number AI171 kaikhiba thodokta Leikhidraba flight adugi cabin crew member oibi Thawaldagi Kungbrai Latpam Nganthoigi Asiba mayumda ngasi Lok Sabhagi MP Dr. Bimol Akoijamna chatuna imung manunggi awabada saruk yakre. Laibak Thiraba thodok aduda Nganthoigi Asiba leikidre haiba khanglabasu hauzik fawba mahakki thawai yaudaba Hakchang masak khangdokpa ngamdabaga loinana mayumda puraktribana imung manung amadi sagai natai kairoi leikaigi miyoi awabaga loinana leiri Nganthoigi Asiba leikidabada awaba fongdokpaga loinana MP Dr. Bimol Akoijamna fongdokkibada Aikoi khudingmak loina sigedaba ngaktani adubu ichang Nganthoigi yauna lamdam asigi flight adugi cabin crew makhoi ani leikidre manung matam chadana leikidaba asigidamak yamna nungaite makhoi aroiba pungja fawba miyamgi seba tawrami madugidamakta chawthokchaba fawi icha anigi laibakta sumna thou haina tamlambana thawdo adu thokibani mathangi mapok amada amuk hana aikhoigi irakta tinba oirasanu haina mapugi makhada thaunijari loinana imung manunggi awabadasu saruk yazari haiki Nganthoigi Hakchang ngasi masak khangdokpa ngamlaba yana leire Ahmedabad tagi London tamna paigadaba Air India flight 171 plane crash tawkhibagi thodokta Leikhidraba Manipur dagi cabin crew oibi Thawal awang leikaidagi Nganthoigi Asiba Kongbrai Latpamgi thawai yaudraba Hakchang ngasi masak khangdokpa ngamlaba yana leire ngarang nungthil pung 2:30 taba matamda Ahmedabad tagi Kidamak Imphal Airport tagi khongsan kiba Leikhidraba Nganthoigi Asiba gi pokminabi mache Gidanjali ngarang numidang pung 9:45 taba matamda Ahmedabad ta thungkibaga loinana Nganthoigi Hakchang masak khangdoknaba gidamak mache dagi DNA sample lawkre pausin hai Gidanjali atopa nupi amaga loinana makhoi ani Ahmedabad ta chatkibani atopa hanadagi mapanda leiba imung manunggi angangsing oiba miyoi ani amasu ngarang Ahmedabad ta mangjongna leiramlaga loinana hauzik makhoi mari puna airport authority na ka mapiduna lehali hari atopa paugi likhun amagi matung inadi plane crash ki thawdo aduda Leikhidraba miyoi singi manungda hauzik fawbada DNA test tawbagi thabak chathabada miyoi 118 di DNA test tawba loikre hauzik sumakha tana Leikhidraba singi imung manunggi miyoi sing DNA test tawbagi thabak chathari DNA matching loikraba sing adugi manungda Nganthoigi Asiba Kongbrai Latpam yaurabra natraga yaudribra haiba hauzik fawbagi oinadi khangba ngamdri masak khangdokpa ngamlaba Leikhidraba miyoi 8 ki Hakchangdi imung manunggi miyoi singda khusinakre hairi Gujarat ta kaikhiba plane gi black box phangkre forensic analysis and technical examination chathari Haukiba sagol se numita Gujarat ke Ahmedabad tagi London gi gatwick tamna paikiba Air India ki flight number 171 Boeing 7878 Dreamliner plane kaikiba duda sikiba migi masing chaniga yankaiga mari sukre plane anduda punna miyoi chaniga nifuni thoi tongki makada na thijinbagi thaba hauzik su chathari thawdo adu thijinaba lenga ke awang batha ke multidisciplinary committee ama semkre kaikiba plane aduda India macha 168 British macha yankaiga humdoi Portugal macha 8 Canada macha ama loinana crew member taragani thoyauki Indian Medical Association Gujarat chapter gi President Nur Sahana fongdukkibada thawdok aduda medical tamliba maheroi mari doctor amagi loina bisikhi haibadu chumle thawdok thokfam adugi manak nakpa Mafam singda leiba mafam singdagi Asiba Hakchang nipan fangki makhoi sing adu masak khangdoklaba matungda imung manunggi miyoi singda khusinakre hairi amaramna plane kaibagi thawdo adu makhata na thijinaba awang bathaki multidisciplinary committee semkre Aircraft Accident Investigation Bureau AAIB na sukai kiba plane adugi black box phangbangamkre masigi mamangda Gujarat ke anti-terrorism squad na mafam adudagi digital voice recorder amasu fangki adubu plane adu karam na kaikibano haibadudi hauzik fawba chapchana khangbangamdri hairi plane kaikiba adugi matangda forensic analysis and technical examination chathari loinana awaba taraba miyamda tengbang pinaba pungkun mari mathau tawgadaba control room amasu stable hospital da hangdokre hairi Mahatma Gandhi gi masunupi Asis Lata Ram Govind South Africa gi court na forgery ga mari lainana chahi tara jail pikre Mahatma Gandhi gi masunupi Asis Lata Ram Govind yankaiga taruk namthak tawba amasung oidaba ngangbaga mari lainana South Africa gi Durban da leiba court amana chahi tara jail pikre court asina Asis Lata asi SR Maharaj kauba businessman ama namthak tawbagi maral thengnabadagi chahi tara jail pikhibani Asis Lata na Maharaja hariba miyoi asida South Africa da leiba hospital group amada linen haina khangnaba hospital da sizinnagadaba langi container ahum import tawkre yamlaba container sing ase South Africa da import tawbagi custom amasung import duty pinaba sale darkar lei posting adu export tawbagi phanglakpa sendong ado mahakisu
share pigani haina khanganki maduda Maharaj hairiba miyoi asina thajabadagi $million 6.2 gi senfam adu pikhibani adum oinamak hairiba polam sing adu South Africa da import tawrambagi khudam amata thengnakhide masigi matangda South Africa gi court amada chethakhiba trial amada Mahatma Gandhi gi masunupi na haina Asis Latana sagalakhiba mahaki oida padaba wari adu achumba malhannabagi damakta fake document amasung invoicing sign haiba khangmangamki asigumba investor singbu convince taunaba sasinnabache sangsin sijinnabagi damakta Asis asi court asina maral leibri haina khangmangamki South Africa gi National Prosecutive Authority gi South Africa gi National Prosecutive Authority gi spokesperson Natasha Karana haikibada Asis Lata Ram Govind hairiba polam sing adu Africa da export taunabagi custom charge oina $million 6.2 darkar lei haina claim tauki nupi ase gi background aseda masung document kaya aduda thajabadagi Maharajna nupi aduda mahakna hairiba senfam adu piki kona thangda che changsing adu sasinabani haiba khangbadagi police complaint file tawrakibani makhatana hairiba wakat sing adu court laklaba matungda Asis Lata hairiba nupi asi fraud and forgery case ka mari leinana chahi tare jail pikhibani hairi Manipur da karamba illegal immigrant sing lei haibasi khangdoktuna Manipur da gi tanthokhinaba thabak lokhat piu haiduna India amadi Manipur lengakta MMTU na memorandum pisinkhre Ministry of Home Affairs na May 18, 2025 ta State amasung Union Territory da numit 30 gi manungda Bangladesh amadi Myanmar dagi lona yadana changlakpa mitop sing illegal immigrant Bhutan thokhinaba akanba yathang thokrabasu Manipur gi PR government na thabak oina lokhatpagi mami tadri haina Mitai Tribe Union MMTU ki Secretary Administration Mutum Churamani na Mitai na phongdokre Wafam asing asi Manipur Press Club ki Thangjing Hall da pangthokhiba pawgi mifam amada Churamani Mitai na phongdokhibani Mangna makata na hai India gi atopa state sing maruoina Assam Arunachal Pradesh amadi Tripura da mitop sing khandokpagi thabak kanna lokhatli June 8 da Assam government na mitop 413 Immigrant Expansion Act 1950 sijinnaduna Tanthoki haibagi fong saba pau tari Manipur da illegal immigrant sing masing yamna lei haibasi miyamna ikhang khangnarba wafamni aduba hojik leiriba PR government asina thaba amata laukhattabasi yamna laibak thibani MMTU na Manipur da karamba illegal immigrant sing lei haibasi khangdokpaga loinana makhoi thunamak Manipur dagi tanthokhinabagi thabak lokhat piu haiduna India government amadi Manipur government da ngarang June 18 da memorandum ama submit tawkhre hairi mangna makhata na hairiba memorandum aduda 1971 gi Bangladesh War 1962 1988 amadi 2021 da Myanmar da thokiba military coup na maram oiraga Manipur da chensilakiba mitop singi matang da kupna nainabaga loinana tangkak kaya da 398 km sangba Manipur Myanmar border da chensilakiba mitop singi matang da wafam kaya panki British na Chin Hills ta leiba mi singbu Chin kauki Lusai Hills ta leiba singbu na Lusai kauki aduga Chin Lusai Hills India da chensilakpa mi singbu na Kuki kauki asengbadi Chin haibasi Burmese wani sampuba sing Basquet Curious haibani Kuki bu maitai na Khongzai kawi Khongzai haiba wahaisi Hongsai haiba wahaigi lontraini Chin Kuki amadi Lusai bu khomsilaga jo haina khangnai Manipur ihan hana changlakhiba Chin Kuki jo tribe ti Khongzai ni 1945 tha Maharaja Narsingha gi matam da changsilakibani Kom Aimol Anal Chiru Chothe Koireng Purum Lamgang Sakang Moyon Monsang tribe singdi Maidai Puyada Maidai Kom haina yawba thengnai Maidai Kom di Chin Kuki jo tribe nati makhoi gi lon culture institution Chin Kuki jo ga khenai haiki mangna makhata na hai Maidai Kom yamna kuiraba matamdagi Manipur gi praja subject oiduna leirakhibani British na lana Chin Maidai Kom bu all Kuki oina kaukhibani maduna Chin Kuki jo gi scholar kharana Maidai Kom gi furup sing mu Chin Kuki jo tribe ni hariba silali Chin Kuki jo furup sing thengkhang kaya da Manipur da chensilakhiba asina maruoiba maram oiduna makhoi gi population 2011 da census ta 4,48,214 yaukrabani